ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯦꯕꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯗ ꯁꯣꯏꯈꯤꯕ ꯂꯩꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕ ꯃꯌꯥꯒꯤ ꯎꯃꯪꯗ ꯁꯥꯠꯄ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯁꯤ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇꯕ ꯃꯔꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕ ꯎꯄꯥꯏ ꯑꯁꯤꯕꯨ? ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯔꯛꯇꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯨꯠꯄ ꯇꯥꯔꯦ꯫ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯑꯩ ꯑꯈꯪ ꯑꯍꯩ ꯄꯟꯗꯤꯠ ꯈꯔ ꯀꯧꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕ ꯎꯄꯥꯏ ꯍꯥꯏꯕꯁꯦ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯄꯟꯗꯤꯠ ꯀꯌꯥ ꯎꯅꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯆꯥ ꯙꯔꯥ ꯐꯪꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯗꯨꯒ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯍꯥꯏꯔꯤꯕ ꯃꯌꯥ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯁꯥꯠꯄ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯙꯔꯥ ꯐꯪꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯥꯛꯈꯤ꯫ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯣ ꯑꯩ ꯂꯧꯔꯨꯗꯕ ꯌꯥꯗꯦ꯫ ꯅꯥꯈꯣ ꯏꯅꯤꯡꯊꯧ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯣ ꯍꯦꯛꯇ ꯄꯨꯔꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯃꯌꯥꯒꯤ ꯎꯃꯪꯗ ꯁꯥꯠꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯀꯤꯕ ꯐꯪꯂꯕ ꯑꯃꯗꯤ ꯇꯝꯊꯤꯔꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯀꯌꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯂꯧꯔꯨꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯒꯗꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯨꯅꯕꯒꯤꯗꯃꯛꯇ ꯎꯃꯪ ꯀꯌꯥ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯆꯤꯡꯂꯣꯟ ꯀꯌꯥ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯔꯗꯨꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯈꯣ ꯁꯦꯅꯥꯄꯇꯤ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯆꯥꯅꯕ ꯊꯛꯅꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯦ꯫ ꯅꯈꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣꯝꯃ ꯆꯠꯇꯨꯅ ꯏꯁꯤꯡ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯊꯤꯔꯨꯁꯨ ꯆꯠꯂꯨ꯫ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔ ꯍꯩꯁꯤꯡꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯍꯥꯔꯥꯖ ꯑꯗꯨꯒꯤ ꯊꯛꯅꯅꯕ ꯏꯁꯤꯡ ꯑꯗꯨ ꯊꯤꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯕ ꯃꯇꯨꯡꯗ ꯀꯥꯏꯅꯊꯪꯗ ꯌꯥꯝ ꯋꯥꯅ ꯏꯁꯤꯡꯒꯤ ꯄꯥꯠ ꯑꯃ ꯐꯪꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯄꯤꯊꯛꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯕꯗꯤ ꯑꯩꯒꯤ ꯏꯅꯤꯡꯊꯧ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯔꯅꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯀꯣꯛꯂꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯏꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯏꯅꯤꯡꯊꯧ꯫ ꯏꯁꯤꯡ ꯍꯥꯏꯕ ꯀꯗꯥꯏ ꯄꯤꯔꯛꯂꯨ? ꯑꯩ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ꯫ ꯏꯁꯤꯡꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯨ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯈꯤꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯀꯤ ꯐꯤꯕꯝ ꯍꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯤꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ, ꯅꯪꯅ ꯏꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯛꯇꯨꯅ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯨꯕꯗꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯍꯣꯡꯂꯤꯕꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯐꯪꯅꯤꯡꯕꯒꯤ ꯅꯪꯅ ꯏꯁꯤꯡ ꯑꯗꯨꯗ
ꯀꯔꯤ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯄꯤꯛꯂꯤꯕꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ꯫ ꯅꯠꯇꯦ, ꯏꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯑꯣꯟꯅꯔꯦ꯫ ꯀꯔꯤꯒꯤ ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯕꯒꯤ ꯊꯧꯔꯥꯡ ꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯏꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯏꯁꯤꯡ ꯑꯁꯦ ꯑꯩ ꯊꯛꯂꯒꯦ ꯏꯅꯤꯡꯊꯧ꯫ ꯅꯥꯈꯣ ꯁꯦꯅꯥꯄꯇꯤ, ꯅꯪ ꯏꯁꯤꯡ ꯑꯗꯣ ꯊꯛꯂꯨꯈꯤꯒꯅꯨ꯫ ꯏꯅꯤꯡꯊꯧ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯅꯪꯅ ꯏꯁꯤꯡ ꯑꯗꯣ ꯊꯛꯂꯨꯔꯕꯗꯤ ꯅꯪꯁꯨ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯄꯤꯛꯁꯤꯟꯈ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯐꯪꯒꯦ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯣ ꯐꯪꯕ ꯉꯝꯗꯅ ꯍꯟꯕ ꯇꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯎꯅꯔꯨꯆꯣ꯫ ꯄꯥꯠ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯍꯪꯉꯨꯆꯣ ꯆꯠꯂꯨ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯡꯅ ꯄꯥꯠ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯅꯪ ꯎꯅꯔꯨꯆꯣ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯃꯥꯒꯤ ꯃꯍꯥꯔꯥꯖꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯄꯥꯠ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯎꯅꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯣꯏ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯕꯨ ꯀꯣꯛꯇ ꯊꯝꯂꯒ ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯎꯅꯕꯒꯤꯗꯃꯛꯇ ꯑꯩ ꯆꯠꯂꯒꯦ ꯏꯅꯤꯡꯊꯧ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯄꯥꯠ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯎꯅꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯪ ꯍꯧꯖꯤꯛꯃꯛ ꯊꯣꯔꯛꯇꯨꯅ ꯏꯅꯤꯡꯊꯧꯅ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗꯩ ꯀꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯤꯡꯊꯤꯔꯕ ꯂꯪꯂꯕ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯨꯕꯗꯒꯤ ꯉꯁꯤ ꯑꯩꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯍꯛꯆꯥꯡ ꯂꯣꯏꯅ ꯄꯤꯛꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯃꯛ ꯊꯣꯔꯛꯇꯨꯅ ꯏꯅꯤꯡꯊꯧꯕꯨ ꯑꯋꯥꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯀꯟꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯁꯤꯠꯇꯣꯛꯇꯨꯅ ꯏꯁꯤꯡ ꯑꯁꯤ ꯀꯪꯍꯟꯒꯅꯤ꯫ ꯊꯣꯔꯛꯂꯕ꯭ꯔꯥ? ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯥꯠ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯅꯈꯣꯏꯕꯨ? ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ? ꯀꯔꯤ ꯃꯇꯥꯡꯒꯤ ꯀꯔꯤ ꯋꯥꯐꯝ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯉꯛꯂꯗꯨꯅ ꯃꯁꯛ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯉꯥꯎꯔꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯎ, ꯃꯁꯛ ꯈꯨꯐꯖꯁꯤꯗꯤ! ꯏꯁ, ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯍꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒ ꯂꯣꯏꯅꯔꯛꯂꯤꯕ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯅ ꯉꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯔꯤ ꯋꯥꯐꯝꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯅꯣ? ꯑꯩꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯅꯪꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯨꯕꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯧꯊꯣꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯇꯧꯔꯒ ꯏꯅꯤꯡꯊꯧ ꯑꯗꯨ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯑꯁꯤ ꯁ꯭ꯔꯥꯞ ꯐꯪꯂꯕ ꯄꯥꯠ ꯑꯃꯅꯤ꯫ ꯑꯩꯅ ꯄꯟꯗꯤꯠ ꯑꯃꯒꯤ ꯙ꯭ꯌꯥꯟ ꯇꯧꯔꯤꯉꯩꯗ ꯊꯨꯒꯥꯏꯔꯨꯕꯗꯒꯤ ꯉꯁꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯁ꯭ꯔꯥꯞ ꯄꯤꯕꯗꯒꯤ ꯁ꯭ꯔꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯄꯥꯠ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯃꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯥꯠ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯤꯡꯊꯧ ꯐꯤꯕꯝ ꯑꯗꯨ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯄꯟꯗꯤꯠ ꯑꯗꯨꯒ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯈꯤ, ꯄꯟꯗꯤꯠ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯎꯃꯪ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯌꯨꯝ ꯑꯗꯨ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯪ ꯄꯟꯗꯤꯠꯇꯨꯒ ꯎꯅꯔꯨꯆꯣ꯫ ꯄꯟꯗꯤꯠꯇꯨꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯋꯥꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯀꯟꯅꯕꯒꯤ ꯎꯄꯥꯏ ꯁꯣꯏꯗꯅ ꯇꯥꯛꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯥꯛꯂꯛꯄꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯄꯟꯗꯤꯠ ꯑꯗꯨ ꯐꯪꯅꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯄꯟꯗꯤꯠ ꯑꯗꯨ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯎꯃꯪ ꯀꯌꯥ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯈꯔ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄꯟꯗꯤꯠ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯐꯪꯅꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯨ? ꯆꯠꯄꯒꯤ ꯂꯣꯏꯈꯝ ꯅꯥꯏꯗ꯭ꯔꯦꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯁꯤꯕꯨ ꯄꯟꯗꯤꯠꯇꯨꯒꯤ ꯌꯨꯝꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯌꯧꯗ꯭ꯔꯤꯕꯔꯅꯦ? ꯑꯥꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯃꯥꯜꯂꯤ, ꯆꯪꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤ ꯂꯥꯎ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯄꯟꯗꯤꯠ ꯑꯗꯨ ꯎꯅꯔꯨꯅꯕ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫
ꯄꯟꯗꯤꯠ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯎꯊꯛ ꯑꯃꯒꯤ ꯃꯊꯛꯇ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯄꯟꯗꯤꯠꯀꯤ ꯌꯨꯝ ꯑꯁꯤꯕꯨ ꯎꯊꯛꯇ ꯀꯔꯤꯅꯣ ꯃꯈꯥꯗ ꯁꯥꯒꯦꯗꯤ ꯂꯩꯇꯉꯩ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯥꯛꯂꯕꯗꯤ ꯇꯦꯛꯇꯨꯅ ꯇꯥꯔꯛꯂꯕꯗꯤ ꯄꯟꯗꯤꯠꯁꯦ ꯃꯈ꯭ꯋꯥꯡꯁꯦ ꯇꯦꯛꯂꯔꯅꯤꯗ꯫ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯪꯅ ꯑꯗꯨꯝꯅꯅꯦ ꯀꯔꯦꯝꯅꯕ ꯇꯥꯔꯗꯤ ꯄꯟꯗꯤꯠꯇꯨꯅ ꯁꯥꯎꯗꯨꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯁ꯭ꯔꯥꯞ ꯄꯤꯔꯛꯇꯅꯅꯦ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗꯅꯦ ꯄꯥꯠ ꯑꯣꯟꯗꯨꯅ ꯂꯩꯖꯍꯧꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯄꯟꯗꯤꯠ ꯇꯥꯔꯤꯕ꯭ꯔꯣ? ꯀꯅꯥ ꯂꯩꯕꯒꯦ ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯛꯎ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄꯟꯗꯤꯠ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ? ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯪꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯁ꯭ꯔꯥꯞ ꯄꯤꯕꯗꯒꯤ, ꯄꯥꯠ ꯑꯣꯜꯍꯟꯕꯗꯒꯤ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯖꯅ ꯊꯛꯂꯨꯕꯗꯒꯤ ꯃꯍꯥꯔꯥꯖ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯄꯤꯛꯁꯤꯟꯈꯤꯗꯨꯅ ꯉꯁꯤꯗꯤ ꯑꯋꯥꯕ ꯐꯤꯕꯝꯗ ꯇꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯍꯥꯔꯥꯖꯄꯨ ꯃꯇꯧ ꯀꯔꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯀꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯇꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯥꯏꯔꯤꯕ ꯄꯟꯗꯤꯠ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯂꯧꯔꯨꯁꯣ꯫ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯏꯔꯛ ꯈꯔꯇꯪ ꯅꯪꯒꯤ ꯃꯍꯥꯔꯥꯖ ꯑꯗꯨꯅ ꯊꯛꯂꯕꯗꯤ ꯃꯥ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯈꯣꯏꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯌꯥꯡꯅ ꯂꯧꯔꯨꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯑꯇꯩ ꯃꯇꯝꯗ ꯁꯥꯠꯇꯦ, ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯅꯠꯇꯅ ꯑꯇꯩ ꯁꯥꯠꯇꯦ꯫ ꯉꯁꯤꯗꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡꯅꯤ, ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯁꯥꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯍꯦꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯡꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯌꯥꯒꯤ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯌꯥꯒꯤ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯌꯥꯒꯤ ꯎꯃꯪ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯦ, ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯦ ꯑꯋꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯤꯡ ꯍꯟꯗꯨꯅ ꯈꯛ ꯌꯦꯡꯉꯣꯏꯗꯕꯅꯤ, ꯇꯨꯃꯤꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯉꯁꯥꯏ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏ ꯂꯣꯏꯅ ꯇꯥꯍꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯇꯥꯍꯧꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ꯫ ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯅꯥꯏ ꯃꯁꯤꯟ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯌꯥꯒꯤ ꯎꯃꯪ ꯑꯗꯨꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯒꯤ ꯎꯃꯪ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯂꯤꯟ ꯑꯃꯗꯤ ꯑꯀꯤꯕ ꯐꯪꯂꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯁꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯌꯥꯝꯅ ꯂꯩꯕ ꯑꯃꯗꯤ ꯀꯤꯒꯟꯗꯕ ꯑꯣꯏꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯂꯤꯟꯁꯤꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯛꯂꯒ ꯍꯥꯠꯇꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯔ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯁꯅꯥꯒꯤ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯁꯅꯥꯒꯤ ꯅꯨꯡ ꯉꯛꯇꯅꯤꯅꯦꯍꯦ, ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯅꯨꯡ ꯑꯁꯦ ꯈꯨꯟꯗꯨꯅ ꯄꯨꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ? ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯃꯤꯇ꯭ꯔꯪ ꯉꯛꯇꯅꯤ, ꯌꯦꯡꯉꯨꯅꯨ, ꯑꯋꯣꯏꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ? ꯅꯤꯡ ꯍꯟꯗꯨꯅ ꯈꯛ ꯌꯦꯡꯒꯅꯨ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯅꯨꯡ ꯑꯁꯤ ꯑꯋꯣꯏꯕꯒꯤ ꯁꯅꯥꯒꯤ ꯅꯨꯡ ꯅꯠꯇꯦ, ꯍꯟꯅ ꯌꯦꯡꯉꯨꯅꯨ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨ꯫ ꯉꯥꯏꯍꯥꯛ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯤꯡꯗꯒꯤ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ, ꯍꯩ, ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯅꯈꯣꯏ? ꯑꯩꯅ ꯑꯁꯨꯝꯅ ꯀꯧꯔꯕꯗꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯁꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦꯅꯦꯍꯦ꯫ ꯐꯖꯅ ꯃꯈꯣꯟ ꯁꯥꯔꯒꯅꯦ ꯀꯧꯒꯦ꯫ ꯑꯣ ꯇꯥꯃꯣ, ꯇꯥꯔꯤꯕꯔꯣ? ꯅꯤꯡ ꯍꯟꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯛꯑꯣ, ꯌꯦꯡꯉꯨꯅꯦ, ꯑꯩꯒꯤ ꯏꯁꯛ ꯑꯁꯤ ꯀꯌꯥꯇ ꯐꯖꯔꯤꯕ, ꯑꯩꯒꯤ ꯁꯝꯂꯥꯡ ꯑꯁꯤꯅꯅꯦ ꯖ꯭ꯋꯥꯏ ꯍꯦꯛ ꯇꯥꯔꯗꯅ ꯁꯛꯁꯤꯅꯅꯦ ꯐꯖꯔꯤꯕ,
ꯑꯃꯨꯛꯇꯪ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯣ. ꯇꯔꯥꯎꯕꯤ ꯃꯤꯁꯅꯥ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯈ꯭ꯔꯦꯗ. ꯑꯃꯨꯛꯇꯪ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯕꯤꯔꯣ ꯍꯥꯏꯕꯅꯤ. ꯀꯌꯥꯗꯤ ꯏꯀꯥꯏ ꯊꯤꯔꯤꯕ ꯄꯥꯈꯪꯅꯣ ꯌꯦꯡꯉꯨꯅꯦꯍꯦ. ꯑꯁ ꯁꯦꯅꯥꯄꯇꯤ, ꯑꯩꯅꯦ ꯅꯤꯡ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ. ꯌꯦꯡꯒꯅꯨ ꯍꯥꯏꯔꯗꯤ ꯌꯦꯡꯒꯅꯨꯗꯅ. ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ. ꯈꯣꯟꯖꯦꯜꯅ ꯑꯁꯨꯛ ꯐꯖꯔꯕꯗꯤ ꯃꯥꯒꯤ ꯁꯛꯐꯝꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯝꯒꯅꯤ. ꯑꯃꯨꯛꯇꯪ ꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯁꯅꯥꯒꯤ ꯅꯨꯡ ꯑꯁꯤ ꯑꯣꯟꯗꯨꯅ ꯂꯩꯖꯍꯧꯔꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯀꯧꯔꯛꯂꯤꯕꯁꯦ ꯍꯦꯛ ꯌꯦꯡꯉꯨꯕꯗ ꯅꯪ ꯑꯁꯦ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯍꯧꯗ꯭ꯔꯣꯕꯅꯤ, ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯃꯔꯝ ꯑꯗꯨꯅ ꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯁꯨꯡꯌꯦꯡ ꯌꯦꯡꯒꯅꯨ, ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯣ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯍꯤꯡꯁꯥꯕꯤ ꯑꯗꯨꯅ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯅꯤꯡꯍꯟꯗꯨꯅ ꯌꯦꯡꯗꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯌꯥꯗ ꯎꯁꯤꯠꯈꯤꯗ꯭ꯔꯕꯅꯣꯅꯦꯍꯦ, ꯃꯣꯏꯅꯍꯦ ꯉꯝꯅ ꯅꯤꯡꯍꯟꯅ ꯌꯦꯡꯗꯅ ꯆꯠꯈꯤꯅꯦꯍꯦ꯫ ꯅꯣꯏ ꯈꯪꯒꯅꯤꯕ, ꯍꯤꯡꯁꯥꯕꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯤ ꯅꯣꯏ ꯈꯪꯒꯅꯤꯕ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯡꯂꯪ ꯂꯪꯅ ꯁꯅꯥꯒꯤ ꯃꯆꯨꯒꯨꯝꯅ ꯇꯣꯝꯊꯤꯟ ꯉꯥꯟꯅ ꯁꯥꯠꯂꯤꯕꯗꯨ ꯎꯔꯒ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯅꯥꯏ ꯑꯩꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜꯗꯣ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯁꯦ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ꯫ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯏꯁꯪ ꯊꯧꯕ ꯑꯗꯨ ꯎꯕꯗꯨꯒ ꯃꯍꯥꯔꯥꯖ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯄꯨꯔꯛꯄ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯃꯥꯅ ꯉꯥꯡꯈꯤꯕ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯏꯔꯤꯛ ꯈꯔꯇꯪ ꯊꯛꯂꯨꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧ, ꯃꯅꯥꯏ ꯃꯁꯤꯟ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯀꯣꯟꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯃꯤꯟꯅꯔꯁꯤ꯫